Kurumzari ISTV Manipuri Pau Meeting Tabiru Singbu Angom Amalana Taram Oksari Uzik Maru Pauda Tongan ba Lalholup Singi General Strike Namahosagi Pansida Akaiva Pikri Uzik Pau Sandukna Pizari Manipur bu India da ing lising amanga chama planimpu mapangi October gi tang tara mangada namduna tilhan khibani haibagi mayukta aina thingkraba tongan ba lalolup sing na semba korkomna ngarang ahing nungyai dagi ngasi numidang wairam pung manga fauba amadi mawis na ngasi yuk pung manga dagi numidang wairam pung manga fauba da chathariba general strike asina mahosagi punsida chauna akaiba pikre General Strike asina maram oiduna arapa amadi anakpa mafam singda chain ba passenger gari sing chenakhide khwairaman kaithel kanakhide dukan sing thong thingnakhi lalon itiki thabak sing lepnakhi lambida mi chatpagi chang yamna hanthakhi mahailoi sing thong hangnakhide sarkar gi office singda karmachari sing thabak kabagi chang hanthakhi Cinema hall amadi oil pump na chingba sing thong hangnakhide General Strike manungda pamdaba thodok thokibagi paudi leikhide amaromda General Strike manungda pamdaba thodok thoktanaba security na ngak senbagi thabak chathaki Mari lainaba department na mimana draba singi mating pi hairabasu masi kanaba fangbadi lairadana piriba kanaba adu karino haiba khangdaba yauri imung amagi punna mioi manga mimana draba gi punsida hingli hiramsida report ama Tangna thokpa thodok amada masani pan pokpagi manungda masa mangana haksangi film sonaiduna kanagi mating fangdana wana leiri Sengmai esigi manung chanba senjam khunauda leiba khaidem ibobi amadi khaidem ongbi tombi anigi masani pan poi nupi manga amadi nupa ahumni Makoigi manungda nupi mari amadi nupa amadi haksangi film sonaiduna leiri makoi sing adudi bilasini ibomcha Kamala Aruna Amadi Sundarini Makoigi awat apa kudong chadaba singi matangda Relief Center for the Welfare of the Differently Able Person gi mioi singna chatuna yengchelui Center gi President CS Open Royal na satpa khongsat aduda makoigi pendaba kayasu phongdorake makoi manga mak pokpada oirakhibnate sahi khara leiraga oirakpani makoigi marakta Kamala Amadi Aruna di Social Welfare Department piba Disabled Certificate fangi atai di fangdri Disabled singi oiba famam thopa kudong saba mata fangde card paiba anigi manungda amadi SSA gi makhada lupali sing ahum amadi wheelchair amadi fangkhre adunatana ngasi fawba karimata fangdre lemhauriba machimanau ahumsu hojuk fawba certificate paidre masida natana yungi BPL card adusu renew tawgani haina pobikhraga APL gi card oina onthokpire haujik firol khara saba Lu humai khara saduna mama mapa amadi yungi mateng oiri apokpa ibobi amadi tombisu masa singidamak afangba thabak suduna yum punari haksangi fibam sonairaba bilasinina mahangna kari pambage haibing matangda wafam kaya phongdorake phi sabagi machine gumba lawninge ba loan bagi che machine gumba lawninge phi sabai ajo pachan ga phi lamnu thabagi lawninge Relief Center gi maikai de su mateng kaya su piki center asigi president open rona phongdorkpada asu waba imung amada mioi mangamak soinairabada makoi gidamak matik chana yengsin bidaba si laibuk tivani Sakar gi lusing masingna miya mangda thoktuna wa yamna ngangbagi mahutta kari lebagi haina thijinbiu Manipurda disabled singi policy ama athubada sembiu haina mangna makhatana phongdoki sidadi government India government soinaibu singi adagi sotharaba myang gi pire haire sidani sport akhona sarkar da decision jirangda disabled oiba ngang sing dai manga lai ji kaim piramde cheng chu phangde ha akhoi kar loi ure sida khoi paira 2007 da gi hoji jing mong pibiramde Singon rugo megi karam thoksil no ko hani so the press da gi ISTV camera na hero salai leader ma ama adu sondana soina ma am ji imung je kappaga sarai helaga sibangai lai sidi sikaramba politics karamba policy program no go megi sidi suya ro koi sidadi state government policy disabled policy semgodamni haksangi film sonairaba machin manau mari amadi imung aduna government gi mai kai digi makhoi gi damak karigumba khara tawrakani haibagi asada lehori ISTV pau gi damak Navakumar Khagopam senjam khuno Idul Johana lakpada Manipur gi governor chief minister Okram Ibobi
Speaker Lokeshwar, Home Minister Gai Khangam, Parliamentary Secretary Muhammad Amin Sahana, Manipur Miyam da Yaifa Pauzil Pirakli, Governor Gi Warolda Muslim Singi Senglaba Idul Juha gi Kumai Asigi, Asengba Arthadi Kathokpagi Kumai Haibani Hairi. Festival asina tongan tongan ba community singi marakta machil manau oiba amadi nungsi chanaba purakpa ngamgani hairi. Amaromda Chief Minister Okram Ibobina Pirakpa Idul Juha gi Yaifa Paujel asina lamdam asida khundaminari ba singi marakta nungsi chanaba puraktuna santi leiba amadi chaukhatpa Manipur ama oirasunu hairi. Speaker Lokeshwar, Home Minister Gai Khangam, Parliamentary Secretary Amin Sahana Thadurokpa Idul Juha gi Paujel asina Muslim Ichil Inau Singna Yaifa Paujel Pibagaloinana Idul Juhana lakpada Chingtam Anida Santi Leiba, Tangdu Leita na Ing Signa Nungsi Chanana Leminaba Amaga Amaga Mateng Pangnaduna, Hena Yaifa Manipurama Oirasanu Hairi, Uzi Aten Babring Mateng Lozari. Amuka Nataram Oxari. Imphal Mori Lambigi Loksau Yogadaba kilometer Karawatlingai da Leiba, Kongkhang Village ki Khunja Singh Soibum Namana Maru Oiba Sinfam Oiri, Sinfam Asina Machamasu Singh Larik Tamhanba Amadi Imung Manung Punari, Hiramsida Paudam Ama. NH2 Lambigi Naketa Namna Kundaba, Kongkhang Village the Punna Mio Chahumlom Kundari. Sote Jati na Kundaba Mapamasida, Kunja Singh Zangal dagi Wasui Puraklaga, Soibum Namduna Punsi Hingle. Kulsigi, Kiang Ketri Chauna, ISTV News the Fongdoropada, Soibum Number the Paidigi Hauriba Wamakalasi, Wanakawi, Adubu, Mau Karahantaba, Kumu Wasuisu, Soibum Number the Yawi. Napsu Nami, Adu Kumu Nami, Kumu in the Kitang Hawali. One up Sene Maru in a Namisi. Jungle dagi lemna puraklaba wasoi sing asi plastic kumba amada soiduna mon kun kuntra chanba polang amada nungchit changhandana nungkiyana nansinduna thami haiki August amadi September da namba soibum sing asi January February da yonba matamda kg da lupa yankai amadi mon da yonba tarbudi lupa lising ani fawbu yawe January February fawba dum nammaga thami adudi amuk August lakpadi gi amuk soiba hoye August ka September se ne koina maru oina soiri se matam thani se Kariguma kanda khunja singna tha amanida soibum puthokpa yauri khwaidigi phabadi chahi ama thambana hena haubu heli haujiksu kakching amadi pallel na chingma mafam singda soibum asi thabagi thabak chatari kg da lupa kundagi kunmanga amadi mon da lupa chatruk chatret ta yoli hana khetri chauna phongdorki yom dasi asidigi su khara kg saraga mon saraga dum tambak mi na lowraga su yoli aduna akhoina ga su dum gari masa gumba wen gumda dum thai kaksing palen sewaida je hujikti monda lupa chatruk chatre January February oraga ande lising ani yobukan lai ani adum pibugan so dei wasoi sing asi soibum semna na ba polangda nungna nanduna thambada gya changba yade gya changlabade soibum oide aduna til macha ama changkhrabasu khudong chadaba kayagi matangda su ISTV News ta makata na phongdoroki gya changhan ba yade plastic kitang hoba khotpa torobde maduda magi pin namma lai madu changkhrabde adum soibum se loina palle pumme ISTV pawgidamak boyaning thogjam amadi nauribam Philips Kongkhang Village Kurai amadi soibam lekai anigi lonaba jenim stable lambi asi matam kuina sarkar na sembi dabadagi lamdam adongi miyam na ngasidagi hauna lambi thingzingkhre lambi asi ka he na fatabadagi sembi na bahairaba fawada mari leinaba singna tadabadagi ngasidagi hauna lambi asi thingzinbagi khongjang chatharkibani hairi State Sida Paumi Singh na Lauriba Thaudang Singthaningai ni haina Thangwaiban Kendrugi MLA Joy Kisan Phongdokri Wafam si September thagi tang kuntragi numidangda Irabodegi program coverage tatpada accident thoktuna collar bone tektuna laikanariba yumnam lekai leirem bimaningdagi arubam ranbirgi layeng bada mateng oinaba sel oina lupalising manga tengbang bada phongdokhibani Joy Kisan makhatana lamdam masigi Paumi Singh khuzu khulai fataba amadi talapengna phanglabasu makoina pangthokliba mathaudang Sing Singthaningai ni Mang Masagi Oinasu Paumi Singbu Awang Bathak Tai Kai Khumnai Mamang da Haikibagum Paumi Singna Ana Ayek Amadi Asok Apan Yaurapa Matamda Angam Mateng Pangkhigani Ranbirgi Ana Bathuna Pharakpa Oirasun Haiki Media ichini nausina yamna ting tokna hojik lawriba thawdang sidaida akoi gi leiriba Manipur si puklaba state ta su hojik leiriba media personnel sing je piriba cooperation akoi gi international gi thak ta ko sangdam la ba ya hui phiom yuksala bani akoi gi makoi di piriba facility makoi di phangjari ba salary si gi tengnaro ga di yam jati na makoi si yam wang tha am da legre adu akoi gi leiriba piba ngamda da su
ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜ ꯒꯣꯔꯃꯦꯟꯅꯁꯨ ꯁꯤꯒꯤ ꯄꯣꯂꯤꯁꯤ ꯈꯔ ꯄꯥꯏꯈꯠꯂꯒ ꯄꯤꯅꯤ ꯍꯥꯏꯕ ꯃꯐꯝꯗ ꯂꯩꯔꯦ ꯆꯞ ꯆꯥꯕ ꯄꯤꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩ ꯁꯥꯏꯠꯇꯁꯨ ꯑꯩ ꯃꯁꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯥꯡꯅꯤ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯑꯉꯝꯕ ꯄꯥꯡꯅꯕ ꯑꯩ ꯍꯣꯠꯅꯒꯅꯤ Arubam Ranbir Hauzik Sana Leibak Pauchegi staff reporter ni MLA na layang bada mateng oinaba selgi tengbang pibada Ranbir amadi mahaki imung manungna MLA da tawimal khangba utki Uzing marak thana break amagam luxury Bisnupur district ki manung delaiba Khoizuman gi akoibada leiba Myoy Singh Subanomagi hainabi thamduna Manama Singh amadi Mahai Marong kaya thabana senthok lambi oinari Khoizuman ward number 1 da leiba Maisnam Indra Kumar amadi mahaki loinabi Santina kanna honaduna insang napi thaduna yum pubagi mathakta Macha Singh mapanda Mahai tamhanba amadi Imphal da boarding da thamduna Mahai tamhanbaga loinana sel marang kaina tungsin bangamle hairi M Santina ISTV news ta phongdorak Hana Lairamba Lofam Singh Low Ubagi Mahuta Chahi Chupa Tongan Tongan ba Manama Singh Thaba Asina Senthok Lambi Hena Lehali Yam Labada Tha Ahungi Manungda Lupa Lak Anirom Tanba Ngami Haina Phongdorakli Subanom Kalabadi Isagi Senthok Lambi Haibasi Mathanta Oirakani Isana Tandaba Amadi Sunang Bagi Wakal Lairabadi Sel Tan Phamngak Haina Phongdorakli Masih matam gi Pasha Kano do Tangoi Matungina dum Yam thang basu yawi honga gana dum khara handana zum phange Khoizuman area laktare ni pande dum phange Mark Film Production gi anu suba oina puthokadaba Manipuri digital film Lingzel ngarang kawada preso utkre tang tara tarukta release tawgadoriba film asi Sarojana present tawbani producer na TS Priyo Kumar direction story amadi screenplay na Zitendra Ningombani college life ta nungsinaduna lona lainakiba bala amadi afaubu mayungi ahalaman singna inthoktuna wana yum pankhi laibak phabadagi balagi mamanabagi mapana contract work ama pibadagi nungaina hingba haurakibagi sin film asida utli tungda commando na fake encounter da afaubu hatuna awa chaitheng nangki adubu achumbagi masakti mutpayade haiduna kona mara leba sing awafam ta taki Mami Kon creation ki makhada Brebura Films na khudol tamba Manipuri digital film Palgi Yaifa Thauni Thoram ngarang changangai da leiba anti theater complex ta pangthokre Thoram aduda art and culture ki commissioner Dr RK Nimai Imphal West ki DC Radha Kumar amadi CAFN PD ki commissioner Y Tham Kishore su saruk yakhi film asigi director na Ningthauza Lancha producer K Sunitani Sadananda Bala amadi Sonia na chingba artist singna maru oiba role lori Amaromda Kongba Nandaibam Likai da Laiba Frank Nandaibam Giyumda Sirasu Yare Haiba film asigi Yaifa Thauni su pangthoki Boss Nandaibam na puthokliba film asigi story screenplay amadi direction na M Ipuni film asida Frank amadi Balana maru oiba saktam langli Ipa Thokok na sinduna Naurem Thong da Laiba Ipa Thokok ki sanglenda Panthoibi Irat Kamari Leinana Lamdam asigi culture ga thagona duna laglaba mukna takhatnabagi thoram ngarang pangthokre Makok mathang taraba singda mana mathumpi duna ikai khumnaba utkre mana mathumpi bagi thoram aduda hana DGP oiramba Y Joy Kumar yauna Ipa Thokok ki thopuba sing saruk yakhi Ipa Thokok ki wakal kari no ibda akoi inat ki leiseri ba kholi ba culture ki kari gi adu akoi gi leilu myam se masi mang ba yade haibe gi wakal ga loina na masidaida atai atopa club na kari na tongno da ba chuma ma akoi gi ijati gi akoi gi leiri ba culture ki kari gi masi sembat sakat ba masi tum goi bo le hono ba Manipur society achoba contribution amani aina e adumai tawna aina khanjai Sagol gari thauba Gulamdin amadi atai wari khara haiba lairik ama ngarang sangai pata leiba Manipur Sahitya Parisata release tawkhre thoramadu da professor and Khogendra chief case elangbam dinamani na president oikhi lairik asi DM College of Arts ki Manipuri department ki head Dr Thokchom Ibohan bina Manipur da handoktuna asang ba communication fongbani lairik asi matang da B Prachana wangangki Singjamai Police Station ki manung chanba tawpokpi outpost panaki naran konjing chingmangda bom leiri haina ngasi police na lambi thingbagi thabak chatharuri makata na police ki bom expert na mafam aduta changsinduna yengluba matamda battery anida indicator bulb ama haptuna bom malhanba oiramki maru oiba paw amuka hana pizari tongan ba lalholup singi general strike na mahosa ki punsida akaiba pikre mideng tabiriba singbu amuka hana khurumjari